Tayammumgi BAYAN. Tayammum hourakkhiba. Matang amada Nabi Akram sallallahu alaihi wasallam safar da chalamni. Mahakka loinana mahakki loinabi Ummul Mu'minin Sayyidana Hazrat Aisha Siddiqa radhiyallahu ta'ala anhasu loinaramni. Lambida bayda natragana dhatul jahish kauba mafam amada hariba qafila adu potharamni. Maduda mafam aduda Hazrat Aisha radhiyallahu ta'ala anhagi lik ama mangkiramni. Hariba lik adu mahakna mahak sister Hazrat Asma radhiyallahu ta'ala anhadagi wairaduna siba oiramni. Maduda Nabi Karim sallallahu alaihi wasallam na miyoi kharabu madu thinabagidamagta tharamni. Thiduna leiringai matamda yamna thengthakiramni. Kadai fauba haibada suba sadik oiraklamni. Amasung hairiba mafam adu ising sufangdaba mafam oiramni. Amasung miyamgi manakta ising yamna su leiramde. Asumna namaz ki matam thengzillaklamni. Amasung miyamna chatladuna Hazrat Aisha radhiyallahu ta'ala anhagi mapa ibungu Siddiq Akbar radhiyallahu ta'ala anhuda hairamni. Madudi yengbiyu nahaki nachanupi Aisha radhiyallahu ta'ala anhana miyambu amasung Paigambar sallallahu alaihi wasallam bu thingduna thamne. Hairiba wafam asi tabada Hazrat Abu Bakr radhiyallahu ta'ala anhu yamna sauramni. Amasung lakladuna Hazrat Aisha radhiyallahu ta'ala anhada chairamni. Amasung mahaki makhut aduna Hazrat Aisha radhiyallahu ta'ala anhagi pukta khuzana thilamni. Matam aduda Paigambar sallallahu alaihi wasallam Hazrat Aisha radhiyallahu ta'ala anhagi faigan mathakta kok thammaduna potharamni. Hariba maram adudagi Hazrat Abu Bakr radhiyallahu ta'ala anhuna khutna thilakpa adugi matungdasu Ummul Mu'minin Sayyidana Hazrat Aisha radhiyallahu ta'ala anhana kitang phawba lenglamde. Maramdi Nabi Karim sallallahu alaihi wasallam mikap thokigani khanduna. Amasung Allah ta'ala na tayammumgi ayat fatayammamu sa'idan tayyiba Surah Nisa ayat number 43 hariba ayat asi thabiraki amasung miyamna tayammum tauraduna namaz sonki. Tayammumgi shart sing. Tayammum adu oinabagidamakta shart mapanni. Ahanbada Musalman oiba, anisubada niyat touba, ahum subada masa touba, mari subada khuza ahumna natragana madudagi henbana masa touba, manga subada lepak natragana maduga manaba potlam leiba oiba, taruk subada lepak adu asingba oiba, taris subada ising sizinaba ngamdaba oiba, nipan subada haiz amasung nifastagi sengba oiba, mapan subada mai amasung khut khuning phawba masa tauba. Tayammum tauba karama matamda jaiz oibage. Maung tarukta tayammum tauba jaizni. Ahanbada ising sizinaba ngamdaba haibadi miyoi adudagi ising mail ama hena lapna leiraba natragana madudagi hena lappa mafamda leiba oiraba amasung mafam adu yauna chatpa matamda namaz ki matam hendokhigani haibagi akiba leiraba. Anisubada ising sizinaba maramdagi anaba aduda hengalakani natragana phaba matamda thengthakani haibagi akiba leiraba. Ahum subada yamna kanna ingba oiraba hariba aduda haksang singdaba miyoi adugidamakta luzanabagidamagta asaba ising leitaba oiraba amasung karigumba ayingba ising aduna irusaba matamda thawai mangani natragana haksang kaya sing sidhagigani haibagi akiba leiraba. Mari subada ising leiriba mafam adu yamna sathiba mafam oiraba khudam oina mafam aduda lil leiraba natragana kanagumba dushman ama famduna leiba oiraba natragana
akanba mai chakliba oiraba haibadi mafam adu phawba chattuna ising lauruba matamda khudong thiba thinagani haibagi akiba leiraba natragana miyoi adu adugumlaba mafamda leiraba madudi karigumba mahakna mafam adudagi handoktuna atopa mafamda chatluba matamda mahak malchang adu mangani haibagi akiba leiraba manga subada ising adu supna khaki thaknabagi damakta oknaba leiba oiraba amasung hairiba ising aduna wazu natragana ghusal tawthokluba matamda loinariba miyoi sing natragana makhogi sasan sing adu khaurangba maramdagi sikigani haibagi akiba leiraba taruk subada guhana singbadagi ising adu soknabagi damakta karigumba potlam amata leitraba amasung guha aduda kumbagi pangal su leitraba hairiba makhal punamak asida taimum tawraduna namaz sonba asi jaizni karamba namaz singi damakta akhanna tayammum tawba jaiz oibage adugumlaba namaz sing hairiba namaz adu nanthokhiba matamda qaza leitaba khudam oina janazagi namaz amasung eid anigi namaz amasung wazu tawduna leiruba maramdagi hairiba namaz adu nanthokkhigani haibagi akiba leiraba adu oirabadi khudakta tayammum tawraduna asigumlaba namaz sing asi sonba yai tawbutabu adugumlaba namaz hairiba adu nanthokhiba matamda qaza singba yaba oiraba khudam oina matam mangagi namaz amasung jumagi namaz amadi witr adu oirabadi hairiba adu tayammum tawraduna pangthokpada oiroi tayammum toubagi niyam tayammum toubagi niyam de asini madudi niyat tawraba matungda khubak animakna laipakta thagani adugi matungda hairiba adubu mai thungna nanthagani adugi matungda khubak animak amukka hanna laipakta natragana ufulda tharaba matungda khuning phawba khut animakta nanthagani karigumba khuja singda khudop siriba oirabadi madubu lauthokadabani natragana madubu lengthok lengsin tawkadabani atopa miyoi amagi damakta tayammum tawbiba karigumba anaba miyoi aduna masa matomtana tayammum tawba ngamjadaba oirabadi mabu yengbiriba miyoi aduna mahakki makhutmaknasu mahakpu tayammum tawbiba yai karamba potlamsingda tayammum tawba jaiz oibage asingba leipak amasung masigi jeans haibadi masidagi thoklakpa potlamsing khudam oina maida happa matamda chaktaba thothadaba khudam oina nung amasung makhal khudingmakki leipak pumnamak asigi mathakta tayammum tawba jaizni aduga adugumlaba maida happa matamda chakpa potlamsing natragana saudokpa potlamsing natragana thothaba potlamsing adugi mathakta karigumba leipak natragana uful paktaba oirabadi tayammum tawba jaiz nate khudam oina yot kori sana chandi asina jingba cemented diwar amasung tiles ki mathakta tayammum tawba cement tile nung sunu pumnamak leipak ki jeans tagini maram asina karigumba madu asengbo oirabadi madugi mathakta tayammum tawba asi jaizni karigumba hairiba adugi mathakta uful natragana leipak amata paktaba oirabasu tayammum karamba potlamsingna kaihanbage tayammum amangba tawba khudingmakta kai amasung uzar amagi maramdagi mahakna tayammum tawruraba amadi uzar adu loikhiba matamda mahakki tayammum adusu kairagani
ising phangba matamda tayammum kaigani. Karigumba ising phangdaba maramdagi tayammum tawkhiba oiraba adu oirabadi kona tangai fadaba adugi changda ising phangbaga tayammum adu kairagani.